anxiety se fun gay taragadi kari tawraga fadoino aina thaina dagi 2019 da aina doctor satpa matam de ADHD check tawgena aise severe anxiety severe depression suicidal tendency admaina higher thadori adu system amaina rum follow tawr lai masigi system sina ai anxiety do down oraga lai adu su masigi system se aina akhoi DT meditation club ayuki pung manga deina manga makhai fawda breath work ne meditation taw is share tawponi so anxiety ai se kaino adu hana khangse simple form da hai taragadi khutchida option mayam am lere adu paisa di am letre habadi energy am letre haining li badi akhoi sida option mayam lere sisida we sisida we sisida we sisida ni sisida ni loina baksida wakhal di lere adu shi tauna bagi damakta ai gwanda energy sidi limited energy am delay focus limited delay sina sigi mayam se tauge haina khalak pasina ngamaru ine isada hena pressurized stroke pressure hena pisha laga isada wahalak pa both nervous system dagi issue mental dagi issue isagi energy issue so system oina high targadi kai oina lakani kamaina fix torok tuino example ama lawse adom se hausik lai bazar da ko bazar dai adom na pamza clothing store am le sange the pure gonna funny go way amo pamza bagi na chogana Gucci Prada whatever adu gi do da sangaga piron gai singa bo loi pame mini ke do we pam with matang phaja myam thole sange paire loi lening e adu cat sam se so kri le mako de cat sam sina adongi bag sida paisa lupa lising mo katang gawe chaktra matha saktra adu anxiety ne form torido adu lising ama khak yawe khange shumaino in chatini lising sina leibia bo oina pot mayam ni ko leisha shida somuk mayam do uraroi just one pot ama khak oina ne khoina khangduish haibadi si daily activities to in porse ekhoi hapta amagi na chagana hayeng kai doino haiba potse anxiety lakpa matam sida ekhoi gi isa si du sulai se reward system dopamine factor yautre adi mayam do leram ni na ai gi complete ambok tawru aina tawdoi si ambok ngam maroi numit de sungam da taragadi hen isa da down oisle so instead of mayam khan me mota pot am katanga khalle limited budget to ai gi energy kyam lai ai gi focus kyam lai ai gi isa sida motivation hero ndragana energy hero whatever nangna haining iba thauna ase haining iba pot power do adu kyam leido khangabani na sigi pot chak ama khak side specifically c oina complete tawanga mani adu sigi ama khak se complete tawanga mak taragadi adong isada reward ama lani asai na haiba dopamine factor wangkhale nuare na reward system khak ta shumuk motivation nani motivation habdi mina nakong sida nang do bangam nei nang do natabi nang na si tawbangam gi bagi nasada thauna yauraga progression do uraga progression da aina samaina ngame samainga ma wadina mathang sungam ani next task so adungam ani aduna simple form da limited energy leiba poche specific pot am khakta na focus tawiro sigi focus tawusida poche adom da khwaidigi maru oibo oigada adu complete tauba ngamgadaba pot ohengadaba if orepa matamda tauraba matamda ekhoina complete ore reward system lakani kokta reward system lakpusidagi mathanta na progression lakpusina motivation do lani motivation lakpusina mathangi poto amu continue amani adumaina ni ekhoina system naina reward system am thamaga isada planning am yahalaga clarity lehalaga anxiety handan doise